COHSEM na Louba Class 12 exam ki phal Ngasi Laothoklagani. Exam asi the rank amasung division lairaroi. Council of Higher Secondary Education Manipur COHSEM na Louba Higher Secondary School Leaving Certificate Examination Class 12 ki examination ki phal Ngasi Laothoklagani haidi. Press na thajaba yaba mafamdagi phangba pauna hai ngasi nungthil pung 3 taba matamda Council of Higher Secondary Education Manipur ki office ta Education Minister Sorok Haibam Rajenna Class 12 ki examination asigi phal lauthokani haide. Ngasi examination ki phal lauthokodoriba sigidama Council of Higher Secondary Education Manipur gi maikidage sem sabagi thabak chathari haide. Pawasina hai chatliba chahi asigi oina arts science amadi commerce stream ahum gi punna mahiroi lising kunthra gi mathakta ngasi phal lauthokodoriba examination asida yawrba yai. Chatliba chahi asigi oina de mahiroi singi merit list mahausa gumna ranking pibagi wafam lairaroi haide. Pawasina makhatana hai Manipur COVID-19 laichat asina maram oiraga Manipur lengak laukiba phirep ki matungina chatliba chahi asigi oina Board of Secondary Education Manipur amadi Council of Higher Secondary Education Manipur na Louba Class 10 amadi 12 ki examination ase cancel taunaba warep laukibani. Laingak ki phirep adugi matungina committee ama semduna mahiroi sing asige evaluation tawhananaba poram yatlaba matungda madugi matungina mahiroi singidamak school na pikhalakpa mark adu yenglaga ngasigi examination ki phal asi lauthokodoribane. Chatliba chahi asigi oina council na enroll tauba eligibility oiba mahiroi khudingmak examination asida mai pakhallagane. Mahiroi amatta fail oibagi wafam lairaroi haina pawasina makha tari. Panba yabade hauzik leriba COVID-19 laichat asina maram oiraga form thagatpada yahodaba school singda ming chalaba mahiroi singbu matam ama piraga madugi manungda form mensinduna thagarhannaba ayaba pikhiba leikhe. Masigidama council ki maikidagi school singda madugi thabak laukhanaba sinakhibane. Chahi asigi oina mahiroi singi mark ase class 11 da phangkhiba mark school attendance amade internal assessment na chingbadagi paraga pigadoribane. Amaromda Supreme Court of India na class 10 amadi 12 ki examination sing ase lakliba July 13 mathoi phawbugi manungda phal lauthognaba khangalakpagi matungina Manipur lenga ke school education department na thabak laukhatpaga loinana Council of Higher Secondary Education Manipur amade Board of Secondary Education Manipur gi maikidage class 12 amade 10 gi exam sing ase apiba matam asigi manungda phal lauthognaba sem sarakpane. COVID na nabadagi imung manung na inthok na thambiram laba ahal ama Dr. Singna layang badagi pagalakre. Masagi chahi marifuga taret surabi ahal oiraba nupi ama COVID-19 na nare haiduna mayumdagi miyoy singna inthok pi badagi District COVID Care Center ge Dr. amasung staff singna center asida puraktuna honabadagi anabagi phibam pagalakle haina District COVID Care Center hianglam ge medical in charge ki maiketigi phongdorokle. Center asigi medical in charge Dr. Moirangthem Aruna phongdokhibada mayumgi miyoysingna COVID nare haiduna inthok piraba nupi adugi maming wahengbam sakhi kawi hianglamdagi ne haukiba June 13 ta Kaksing Higher Secondary School da hangliba COVID Care Center asigi temporary isolation ward ta purakhibane imung manunggi miyoysingna mahakpu COVID nare haiduna inthoktuna thambire amade mahak matomta chajabaga loirana Satpa phawba ngamdre haina center asina paw ama phangkhe hairiba paw adu hek phangbadage COVID Care Center asigi doctor amasung staff singna mayumda chatuna mahakpu lakhatuna center asida admit tawduna mahakpu layang lakhibane. Ahal oirabi nupi asi center aduda admit tawba numit aduda mahakki oxygen level asi yamna nemkhe aduga chatpada phawba yamna wana chatle. Adugu center asida admit tawraba matungda doctor amasung staff singna oxygen piduna yamna section na mahakpu senakhe laibak thibade mahakpu hek admit tawramlaga imung manunggi miyoy amatta yengsinba phawba lakhide adumakpu wahengbam sakhige haksangi phibam phagalakpadage hauzik oxygen support yawdrabasu yare mahak matomta chajaba ngamlei ningthina phamlabasu ngamle haina doctor asigi maiketagi phongdorokle. Marak asida Chief Minister N Birena doctor amasung healthcare workers singna pandemic asida kathokpaga loinana thabak tawriba asida thagatpa phongdorokre. Loinana isorna makhoibu matam supada ngakpi senbiba oirasanu hairakle. Action launa badabi tawrakle. Self-styled Human Rights Chairperson amasung International Human Rights Association Manipur and in charge Myanmar Mark Thangmang haukipna mahaki Facebook account da
Raja Sabagi MP su oiriba ningthau laisem basana jawbabu ikai ba piduna natai chadabu wahi wata kaya thagalakliba siga mari leinana matik chaba action lawgadabani haina Singja Kombi Salai Taret ki President N Premjit na thadorok pa cherol amana haide cherol asina makata na hairibana thangmang haukip ase Kuki Len bu sagat pamiyoi oibada natana lamdam asigi miyam maruoina maitai singda Manipurna India da merge tawkiba matamda aikhoi gi leijaramba ina khullaba history amasung territory gi mayokta phajadaba wahi wata kaya sijinnaduna ngang sakpa miyoi amane miyoi asina media da phajadaba wahi wata kaya ngang sakliba sida Manipur police na kariyamata usinadana leiriba se angakpa poi hairaduna asigumba anti social oiba miyoi asigi mathata sarkar na matik chaba action lakhut kadabani haire kwakta da seng sudana yenbaki wathok oikhrai Moirang Kendra gi Islamabad Kwakta Municipal Council Ward number 8 ta napsagi cheng yenbada chatliba July thagi oina PHHK card holder amada kg manga pigadabada cheng kg mari khak pire kg ama watna piragasu system dadi kg manga pire haina entry tawre madu yaroi haina miyam gi kholaw lakpadagi agena seng suna pidriba phauba godown da thamgani thamkhraga ngarang numidang athengbada police team ama laklaga Cheng handoktre haina card holder sing horak padagi ngarang numidang chawna irang thokre numidang da card holder sing thoraklaga electric post khingduna cheng puba yaroi haina thingna bohona khe adubu police team maduna control tawkhe makata na card holder kaya horaktuna ngasi ayuk pullaba matung cheng suna phangan biyo lairaba miyam ge hakmat kanu haina kholaw kaya su lawkhe all Kwakta coordinating committee gi president Umar Nongyaina Phongdo Kibada Kwakta Coordinating Committee gi Constituent Oiriba Kwakta Islamabad Youth Development Organization amade Kwakta Mohamdia Youth Club na konba mafam singda fair price shop agent singna cheng yenbagi mawong yengsillaga ne cheng wa na pibagi mawong singa se tarai na lawde haide haukiba June kungani thoida district supply officer na PHH card holder amada cheng kg manga amade AAY card holder singdasu pifam thokpa cheng suna pigadabani haina order thokiba lairei hojik oiriba phibam masida kanana haibana sumi haina lawgodoribano haiba khangdre haide amaromda Moirang police station gi OC Anil Kumar na phongdorokibada fair price shop ki agent oiriba Razaudin kauba miyo yamana mahaki cheng gi store adu miyo itare na cheng yenba yaroi haiduna solonsen bikhrei loina mai thagani haina ki helakpasu leire haina wakat thangalakpadage Police na cheng sing adu lautokpada mateng pangana basatke cheng sing adu agent aduna asoi angam yaudana mahaki yumda thamjarage haibadage lauthokna bahona khibane cheng honana bahona bada miyamna lana ubadage charangna bathokibane godown so lon bada chenaba miyoi taret kaukhatlaga phamin aduna waroshin purakna bahona rihaide aroi bada tabi bapum namakpu thagatchari